Social media ki update post khara mayamda pathokchari ahanbada sale ki demand ga mari leinana wholesale dukan sing thong lon khrei. Next update ta Indian National Congress Manipur ki post ki asumna hairakli matik sa double luchingba CM Birenna Manipur Praja Singhi awabada nongma fawba saruk yaningdaba Narendra Modi mabuksen seng double luchingba Manipur fawba changba ngamdaba Assam dagi virtual da tatpat tauraga miyambu apangba siba tokpiro. Pes asinasu makha tarakli madudi Manipur gi praja miyam sigi karisu khandaba BJP laingak asida vote piduna laibak ngak pagi daita makha tana sinafam thokpra. Mamangda BJP dagi kakhraga parliament da Manipur mai sakliba asigi wafam amata phongdo u yadaba BJP gi MP amuk hanna thagalubagi kanaba lairibra. BJP party gi mirepta makha tana saukatpam thoklibra haina PS asina hanglakli. Next update ta Kuki gi loan da thadorakpa post amada Manipuri translation da asumna hairi Kangpokpi gi village volunteer singna KRAU gi Kader Singh 24 hours ki manungda khutlai thado u hairi karigumba thadoktrabadi volunteer singna kapkani shoot at site haina laukthokre. Next update ta Sakir Ahmed ki post gi asumna hairi election gi wari taurakpada adu tauni ada tauni hai kiba thambal haiba isai do tharga vote khomba lakpada singjang chani hai kiba mayamdu yenglasi.